अहानबदा मरोइबा पाउ मणिपुर हौकिबा पुंग कुनमरी रेकॉर्ड होइना मियोई चनिपान कुनमरी नौना कोविड-19 पॉजिटिव होइरे इम्फाल वेस्ट डिस्ट्रिक्ट लाइचर सिगी फिल्म लुसिलक्ले MP Dr. R. K. Ranjana Langthabal Kendra gi COVID thengnari ba lekai gi club tamateng pangkhre COVID vaccine kap liba mafam singi fibam suging sikre Imphal West KRD Wing Lamfield hangba COVID care center dagi ngasi ayuk chen kiba COVID-19 positive oiba miyoy ama thiba khangdan leiri Jeliarong na kundaba mafam singda kunai gi mayokta thabak taw mi pong kudimak marufang na manghangani haina JDF na haide Assam Rifles na kulai fagat pray Kuram Sari Times of Manipur ki Manipuri pau miyang tabiri ba myam pun mapu ASHAPRIYA na taram nok chari miyam da mapu be pau pisa dringai mangwena na hauzik malim goina achoba lecture mo riba COVID-19 ge ani suba web taking ak thongna ba face mask upa miyoy amaga amaga gi marakta physical distancing thamba yamna toina khutsa saina hamdok pana chingbai khoi khuding makna pangthok pagaloina na chai tarani pan ge mathakta leiriba mipum khuding makna manak nak hospital singda sungsoi soidena chapiduna vaccine kapthok piu haina TOMTV ki maikai degi miyam da apel tawzari How's Mapung with Pau Sing Pizari? Manipur the Hawkiba Pung Kunmari Manung the record oina Mui Chanipanga Kunmari, now no COVID-19 positive for a Imphal West District Lighter Sigifibam Lusilaclay. Pung Famasida District Asidage Mui, Jahumga Humfumatoi, now no positive for a Mui Nipan Lake Dray. Nasinobidang Waram COVID-19 command control room take it Hadoropa Cherol Magimatungina. Now no positive for Kibamio Singadu general population the Gingatane, Makoi Singadu Gimanunda. Imphal East gi chamaga humfunipan Thobal dagi kuntra taruk Bisnupur dagi nifumdoi Kakching dagi mautrani thoi Ukhrul dagi tara taruk Chirachanpur dagi humfutaret Chandel dagi ahum Senapati dagi taramanga Tamenglong dagi taret Tengnopal dagi mari Kamjong dagi ahum Doni dagi ama amasung Ferjol dagi nipan yauri Masitharaga state asida positive oi kibapun bamasing lising nifumanga Chamri ga yangkai mathoi yauri Amaromda Pungfamasida miyoi taramanga Laichada sidagi laikidre Sekiba Singadu ki manung da Imphal West ki miyoy ni panne Imphal East ki mari loina na Thobal Bisnupur amasung Kakching dagi amamam yauri Nauno sekiba masing asi tharaga state sida laichara sidagi sekiba pun masing chatrit ka kun yauri Pungfa masiki manung da miyoy chamri ga humfune pan discharge tawkiduna fagat kiba pun masing lesing kuntra taret chamapan ngani futaruk yauri fagalakpagi chang na chada mari fuhumdoi 10 minute mari ni panne Hajik state sida active case oina miyoy lesing taruk chatrit ka mari fumanga leire India da nomuda COVID-19 positive oiba masing dagi laichara sidagi fagalaktuna discharge tawkiba masing na hele haukiba pung kunmari gi manungda miyoi laka hum lising kuntaruka chanipan yankai discharge tawkre masi tharaga hojik fabu gi oina discharge tawkiba masing crorani lakni fu lising yankai mari chanipan gum fu mato yore amarom da no ba case lakaman lising mautra taru chamri ga kuntare thengna kiba kaloina apunba positive oikiba masing crorani lak hum fu mapan lising ni funipan chanipan ga hum futara mari yore Pungfam masigi manungda miyoy lising ahumga chamanga katara mathoi laichara sidagi sekhi masiga loina na sekhi bapun masing lak ahum lising taret chaniga kuntra mathoi yore miyoy lak kun manga lising marifutaruk chatret ka marifuni thoina active case wina leiri makhatana ICMR na thadorokiba data amagi matungina laibaga sida sample crore kuntra humdoi lak kun manga lising mautra mariga chamga hum futaruk laichara si lei leiti khangdong na test of crime Ngarang thakta da sample lak kun lising yang nipan chamaga tarani thoi test okay lengang na laiba ka sige miyambu paksana vaccine kap thoktuna laichara se dagi ngak thokna ba hona bagi khongthang gi manung chena hobjik pabuda apunba miyoy crore tara mapan lak mari fumanga lising kun tranipan chamapan ga mawdra mapan da laichara sige vaccine kap kre hari masigi manung chena hauki ba pung kun mari da ahanba dose ki miyoy lak kunithoi lising yang ma thoi chamriga yang nithoi ani suba dose ke miyoy lak ma
लिसिंग हुमफुतरा निपानगा चत्रित का मरीफुमरी यावना अपुनबा मियोय लाख कुनमरी लिसिंग कुंट्रागा चनीगा कुंट्रा तरुक्ता लाइचरसिगी वैक्सीन कापकी MP Dr. R.K. Ranjana Langthabal Kendra gi COVID thengnariba laikai gi clubta mateng pangkhre MSME gi National Board Member Rovin Blackina chana thangna mateng mangadu kusinaki BJP gi National Program oina paikhaliba sebahi sangathan gi makada MSME gi National Board Member oibagi mathakta MP Rajya Sabha gi Political Advisor soiriba Rovin Blacky gi mideng makada Langthabal Kendra gi Langthabal Kunja mayai laikai da leiba Primary Health Sub Center da hangdokliba COVID Vaccination Center amade Kendra sigi containment zone lauthokraba imung kaya gi fibam sing MP Dr. R.K. Ranjana yengsenbaga loinana angamba sel amadi chana thangaba polam kaya piki MP Dr. R.K. Ranjana amadi MSME gi National Board Member Rovin Blacky ani na luchingduna Langthabal Kendra gi containment zone lauthokraba hairangoi thong khongda leiba thaudam kolop thaunauzam kolop naurem laikai lewa lambe Mera School amasong sengjamai makha sorokaibam laikai gi imung kaya gi damak laikai gi club amadi imung manungda Rovin Blacky ki maikai tigi hand sanitizer face mask yaung nomagi changdraba yadraba chana thangnabagi tengmang sing kusinake aduga Lok Sabha ki MP Dr. R.K. Ranjan ki maikai digina containment zone lauthokraba made COVID thengnabagi tawdang lauriba Imphal gi hairangoi thongkhongda leiba Community Hall da hangliba Social Workers Club SWC singjamai makha sorokaibam laikai da leiba SYDA na chingbagi thawmi singda cell gi tengmang yauna face mask amadi hand sanitizer na chingba tengmang kaya kusinake Tungda MSME ki National Board Member Rovin Blacky na Manipur ki Chief Minister ge ya balauraga Langthabal Kunja mayai gi Primary Health Sub Center da hangdokliba COVID vaccine kapliba mafam singi fibam MP Dr. R.K. Ranjan galoina na yengsen ke Imphal West ki RD Wing Lamphel da hangba COVID care center dagi ngase ayuk COVID-19 positive oiba miyoyama lona chenkre Hauzik Fawi ko ina miyoy asigi mari makong khangbang amdana leire center dagi lona chen ki ba miyoy adu mayang Imphal laifam khela khong dagi Jesam Firoz kawi chahi 35 sure drug user ne thaudoga sing ase yu pung 3 kamine ne fumanga rom tabu matam da thoki bane thaudoga sigi matang da center asigi medical in charge Dr. Maibam Rokina Social Welfare Department ki director da thaba cherol amada Jesam Firoz Thasigi Kunmari da Bavina Diagnostic ta COVID-19 test tawbada positive oibadagi center asida numidma ki numidang wairam pung 3 kamine ni funipan da thamke adumoina ma khairiba miyoy asi positive oirabasu layong uthoktre hairi official singna center adu da laiba patient sing yengsenbagi round chatpada Jesam Firoz mahaki pochai single loinana kada leiramdabane makatana official singna mahaki phone number da call tawduna khongulli na bahona badusu switch off laikre cherola duna makatana Laiminari ba Irmat Singh na hairiba miyoy asing arang numidang athengbada center asigi corridor da koicha chatpa uram ki hairi maramaduna sigumba drug user singh na positive oiba yaurakpada makhoi bulai ing chathanaba akhanaba thaurang paikhapiu hairi Jeliarang United Front JTUF amadi Right to Kamsong Group na luchingba Asian U ani gi marakta ngarang numidang wairam pung 3 makhairong tabu matamda Done 5 ta leiba Assam Rifles ki post amagi manakta kuthongna ki ba thokdok amada Right to Kamsong Group ki gather ani secret haidi JDUF ki Information and Publicity Secretary RD Gangmaina ngasi press thadorpa cherolamana kuthongna bada laikhidraba sing adu samgailung gonmai apopa samroi gonmai laifam Assam gi Kashar district ki manung chenba namdailong village amasong kainailang apopa hoihampo laifam Tamenglong district ki Ramlang district tagini napigani Ramlalong dagini haidi JDUF na Jeliarung na kundaba mafam singdagi kunai gi mayukta thabak tawba mipong khodimak maru fangna manghan gani haina cherola drama khatana hairi Headquarter 21 Sector Assam Rifles amasung Inspector General of Assam Rifles is committee makada ngase noni battalion na chata ki ba search operation amada AK-47 rifle ama kapayari ba maru kontrani thoi amasung 5.56 mm ground nama recover tawkre Ngarang JDUF JM sung JDUF K ani gi marakta nomai kapna bada gadarani sekiba thodok adu gi matungda ngasege search operation adu thodok thokfam da chathaki bani hairi fagalaba khulai sing adu none police station da investigation chathana ba khusina kre Hauzek National Highway 102 Imphal More lambi pakthokliba sida Wangjing gi YK College manakta gi horaga uning khong fawba ki lofam sing gi patadar sing gi pifam thokpa khetri puron pithoktana Huran Lonada Lam Lausina Bohonarakle. Hiramasida to Badamiding Chambu Hainangase, Lambi Paktopa the Soklaba,
patadar singna mari leinaba authority singi puning chingsilakle laufam soklaba patadar mapangi mihut silaga wangjingdagi yumnam sachi kobi patadar man hai lambi paktokpage matangda SDC khongjom SDO thobal NHIDCL amadi GR infra yauna joint survey kayarak tawkre adubo wangjing amadi lamdingi laukolda hairiba Imphal More lambi paktokpage work agency weriba NHIDCL amadi GR infra limited na huranbagi mawongda patadar singya yaba yaudana amadi mari leinaba compensation ki senfam pithoktana ahing nongyaida pukcha koinariba laufamda leibak haijinba amadi nung paisinduna lam khopchinaba honarakliba se angakpa fawi makoigi thawong sing asi mari leinaba authority singna miding changbiduna patadar singa yanaba ma puraknaba simbeyo magna makha tana hai patadar singna lambi pakthokpada ayatpa thingba piba leite lambi pakthokpa se chawkhat lambi da changsinnabagi wakhalonda miyamna su pamlibani loinana mapung fana sogali adubo huran nolada patadar singe fangpham tokpa kheti poron hana pithoktana lam lausinbadi yabangamloi patadar singya pambagi ona tainabada pukcha koinariba laufambu namduna lausinaba honaraklabade maduda thorakpa afafata khudingmak NHIDCL amadi GR infra na pugodabani hairi akoina phamachiki karimta athingba leijete maramdi leibak prajagini khalaga aduna akoigi phangam thokpa longmi singi chakthungje bibiyu na akoina wakachabani makoina masida huralana da thajanbidana akoigi wa haibachi kana ju tabidre aduna ngasi numisida akoigi kai khumnajariba leibaki mapi mapa oibi chief minister ki wafamda akoina mafamda akoina wakal asi thangkhatjabani masida punging jangjanbiyu longmi pajage awabachi yengbiyona akoina wakachabani State Asigi Veterinary and Animal Husbandry Department ki Director na thabaktagi pothabagi matam yauraduna pothakraba matungda hangduna leiba Pharmacy Department asigi Commissioner na yengsinduna leiba asigi mahuta Department asigi hausak leiba Joint Director MBH Grade 2 gi maraktagi amabu happy haina All Manipur Animal Husbandry Field Assistant Employees Union na Veterinary Minister da taksenkre hausak leiba service role asigi matungina matik chaba mabu Department asigi Director happy na batakseladuna Karigumba lengang na tabi rabade department asigi thabak thauram sing paralyze oirakpa yaba mongda athuba matamda khongjang jackson hari Union asina veterinary minister represent ki bachewalaman hai department asi tasengbagi de professional graduate sing madusu Manipur State Veterinary Council da register tawba practitioner sing na chalai bane department asi thabak tawriba officer sing ase Manipur Veterinary and Animal Husbandry Service Rule 1994 gi thabak tawba organized category ne aduna MB Grade 1 gi post oiriba director asi postgraduate degree natraga diploma in veterinary science paiba regular joint director singi maraktagi oigedabune non technical officer amabu department asida head of department wina hablak pase chanaba yaroidabata natana aranba amadi chumdaba thawuni hari Kumbi Kendra gi manung chanba saiton awang laikai muslim laikai degi MB Gayajudin Gawami yesina Mag masayang na miyoy tarit kaloy na imong kun gi miyoy sing lakadoriba State Assembly Mikal Gidamag ex-minister and Mangibu Saugat Patuktuna Sanasam Prem Chandrada oina Saugat Kre haina local media sing da phone rakriba wafam yumfam yaudobani haina Saiton awang Ward number 3 community hall da ngasi pangthopa paugi mifam amada laikai asidagi khulakpam Abdul Wahid Kauba miyoy amana ngasi phongdokre Haukiba 17 dagi mari hairibani pa se khoi da mari leinadre mari leinadaba mahakna karamna ai khoi gi mangi dagi toklaga Prem Chandra da changye haibo wafamsi haiji masi yamna maram chadaba yamna mafam marang khangdaba wafamni yamna yum kun changye yum du kun du kaidno to e harise tamgi da yauba mi amata su yaudi maram chadana wa ngangbasi ngangbigano matungda sigi thabakse amukana tobigano tobirapu tarabadi khoi chu asawgula kani Tamgi badam siba yaroi haibase khoi ga set pofamni Mifamatu da sarugya kiba BJP Kumbi Mandal gi hanagi General Secretary Soibam Tomba na phongdo kibada ex minister and Mangi gi mingchathi na ba honariba BJP gi intending candidate asigi mathakta legal suit tawragani amade president in charge katanarga disciplinary action lawragani haiki Rang media gi pauda gaya marubina Sri Ningthojam Mangi ex minister dagi toke haibudu maram suksa sadaba hana mangi mari sure endo mi esina haki bigdamakta Sri Mangi gi son bigdamakta magi mathakta definition su tonana ba ikoina sem sarjare loinana
COVID-19 की सेकेंड वेव की अचुकलुब तांजा असिदा बीजेपी की अटेंडिंग कैंडिडेट ने हाइजबा अमखंगना बीजेपी की लीडर अमबु हुनबगिदमक्ता महाकुसु कोगी बीजेपी मणिपुर प्रदेश की प्रेसिडेंट इंचार्ज कोगी प्रेसिडेंट इंचार्ज सि उसम दिवेंदा कोई डिसिप्लिनरी एक्शन लखपि हाइदना वखनरबगे कोई सेम साब लोइजरे मतुंगददी असुगुमलबा यामना पिकप मखलगी राजनीति तौदनबा अखोगी मालेमदा थक थक नंगरबा असुगुमलबा लाइना आसे कन्ननबा पुन्ना चंगसिनमिनसि हाइबा वफमसि थमजरी थांगा पांथोबी खोयल स्टैंडर्ड एसोसिएशन हौजिक मियाम न थेंगनरिबा कोविड लाइना लाइचर सिदगे इसा इसा बुंगाक थोंगनबा सोइदना कोविड वैक्सीन कापथोपियो हाइना अपील तौरकले चेरोलमदा एसोसिएशन असना हाइ थांगा एसिगुइना हौजिक थांगा पीआईसी दा कोविड वैक्सीन कापगी थौरम चथरे हौजिक मियाम न थेंगनरिबा कोविड के अवाबा सिदगी ngaktoknaba honabada tungi mahiroi singso hanagumna lairik laisuda mamayon sinhanabagi pandamda e-school manipur apps के खुथांगदा नुमित 15 खुदिंगे तोंगान तोंगान सब्जेक्ट सिंगदा स्टैंडर्ड की मतुंगिना स्टेट लेवल कंपटीशन अमा लाकलिबा मे 19 दगी हौरगनी हाइना ngase नावरिया पाखंग लाकपा एसी के एक्स एमएलए सुभाष चंद्र न फोंदोक्रे कोविड से यामदबदा था मरी मंगा मदी मसिपा मुकदुमा निना छात्र की कुंची तो सही एवं वकायनी मया है मसि लारिक तंगुना लापसी क्लास को लापसी जेकर रेसी में खन भाईना आई शागी माइगी दगी कोई नौरिया पखम लापा केंद्र लेबीबा क्लास 1 दगी न 10 फावदा तंगीबा छात्र छात्र सिंजे मसि कदो वैसी मकोइदा कोई मतम दो अदु मांगना भाईना ई स्कूल मणिपुर को संदर्गा ऑनलाइन ना क्लास तो विषय मसि दा थोआ यावीदना लोइनबक रेजिस्ट्रेशन तो बिरगा मसि तेजा कोई क्लास यावीयु आजना नि हुकाना सु अपील तौजरी पाउगे मरथना देम ब्रेक मतंग लोमिनसे हक्चांग कंखनबा मदि हाइड्रेशन की दमक डॉक्टर रेड्डी की रिवैलेंस थकपि अदोंगी ड्रिंक त चिनी चामच मंगा यावी रिवैलेंस तदी चाद कुंथ्रानी पान हंथै विटामिन सी अमदि थुम यावबन पांगल पी Guardians Defence Academy Imphal provides practical, realistic and professional training to enable candidates to clear the Services Selection Board interview as well as face the challenges which life throws at them. Sri Sri Gaurachandraya Nama Aikhoi Khwaigi Rakta Tinbiramba COVID Frontline Warrior Amasu Oibiramba Sri Kaisam Senel Singna Haukiba Megi Tang Taramari Kalen Ginini Panba Irai Numita Aikhoi Khwaibu Thadok Lamlaga Brindaban Prapti Oikrei Megi Tang Taramapan Kalen Gitari Nipanba Yumsagaisa Numita Ashti Sanchay Lokhat Charaga Lakliba Tang Kuntaret Kalen Gitara Taruk Nipanba Sagol Sen Numita Shradha Din Thoklei Thoramasi Leibak ki oiriba COVID-19 laichatna maram oiraga imung manung khaktamak pangthokcharagani masida ahlaman sagai natai marup mapang khwai pumnamak warau bidanaba nolukchari pauzen jariba Srimati Kaisam Ongbi Vina Kumari Devi Shradhamini Nongpok Sekmai Santipur Bazar Breki matung namay amutaram nokchuri makataba popizare Imphal East District के मनुंग चन्नलाइबा सावंबुंग थोंगखोंग सेक्टा तखेल नुंगई पुंगदोंबा मखा लेकाय मदे कांगो चिंगजिन खुल सिंगदा लरिबा कोविड-19 की चैथेंग फंगलबा मियोय सिंगदा मणिपुर प्रदेश कांग्रेस कमिटी की को-ऑप्टेड मेंबर अचोइबम देवेन की मीटिंग मखादा लमलाई केंद्र कोविड-19 सेकेंड वेव इंफॉर्मेशन सेंटर लमलाई ब्लॉक कांग्रेस कमिटी लमलाई ब्लॉक महिला यूथ कांग्रेस कमिटी लमलाई म्युनिसिपल के काउंसिलर सिंह हिल एरिया डेवलपमेंट कमिटी मदे लमलाई केंद्र डेवलपमेंट पॉलिटिकल फोरम ना चाना थंग पोलम सिंह एंथोक्रे कोविड-19 यानी सुबह वेब नंबर मोइदुना अवाबतारबा कामजोंग डिस्ट्रिक्ट के मनुंग चनलाइबा चादोंग वेस्ट स्कूल दांग से सोशल एक्टिविस्ट डॉक्टर एलेशन अबोनमाई अमदे चेंगदाम वुमेन डेवलपमेंट एसोसिएशन मणिपुरना चेंगबेग तरा अमदे थुमबेग अम मतेंग पांगफ्रे मतेंग पांगबदु को मरी लेना सोशल एक्टिविस्ट डॉक्टर एलेशन अबोनमाईना कोविड-19 अवाबता हलबा मियाम बुखर तोरबसु साफनबगी पांदमदा खोंथांग से लखतपने लाइचर से लांथेंगना बहोनबदा अखोई पुना अमतोइबगी थौदांग लोमिनसे मतम मतम की ओइना लाइचर से बुंगा थोकनबा लेंगाना पीबा चनकांगन सिंह नाना चसे हाइकी
ꯅꯨꯡꯁꯤꯕ ꯑꯃꯒ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯑꯗꯨꯅ ꯄꯩꯁꯥ ꯄꯥꯏꯔꯕ ꯇꯧꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛꯅ ꯆꯣꯡꯊꯣꯛꯂꯒ ꯍꯟꯗꯛ ꯀꯣꯕꯤꯗꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯋꯥꯕꯗ ꯇꯥꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯐꯥꯏꯠ ꯇꯧꯃꯤꯟꯅꯁꯤ stay home stay safe Poirai Leimarol Marapaibi Apunba Manipurgi Matam Sangna Publicity Secretary gi Thau Pubirambi Thangmaiban Polem Lekaidege RK Sana Hanbina Thasigi Kulumdoida Khanguduna Lekidaba Made Marapaibi Welfare Association Kanglaipak Mepwa ki General Secretary Oina Thau Purambe Tombram Premilana Ngarang Megi Tangkunmari Numita Lekidabada Thangmaiban Sinam Lekai Apunba Marapaibi Luki Maikaidege Awabu Fundoroklei Ima Ania Sina Hinglingai Matamda Lup Singasika Kusamnaduna Lamdam asida thokiba tongan ba thaudu kayada mangjil thaduna miyambu luching lamba kayadubu ningsingduna ekai khumna butpaga loinana imung manung kya wabrisu sarugyari haina sinam leikai apunba mairapai bilukki maikai degi thadoropo cherol mana fondorokle Poirai Leimarol Mairapai bi apunba Manipur gi Publicity Secretary gi Thaupu Birambi ima RK Sana Hanbi Debina manung matam chadan laikidabada Bisnupur District Mairapai bi amasung lup kayana ngase awaba fondorokle Hauzik Palestine da Israel na chathariba war asigi mayokta amukokna awaba tarba Palestine people singda solidarity uladuna UN oda ai bacherol thabagaloinana thawong asi chathariba Israel gi mathakta action laukhapiyo haina taksin kre hairi Ngasi Kakching High School 1984 metric batch na Kakching da laiba COVID care center mangada tangai fadana chamga polam singe thokre Ngasi center manga asita leiba na ba madi staff sing punamiyo chani yankai romda polam sing yanthopaga mari lenana batch asigi president Naurem Munal Maitaina haikibada hauzik malem pumbada hum suba lanja omagum lanthingnariba COVID-19 pandemic ke second wave asida NGO singyauna lanai miyo kyana polam kaya yanthoknare masida lobasigi hanadagi chathaduna lakpa tha ama activity ama haiba pandamda saruk ama oina Kakching da leiba COVID care center singda mating singasi pangjabane Karamba posangna khwaidagi darkar oibagi haibagi matangda center singda chatuna lairibana basingda paw phone bada makhoi gewena hand sanitizer mask amade antiseptic sapon darkar yamna oi haibadagi lobasina harba polam singa sikhusina kibane tungdasu lobasina mayam gi damak maroi ba polam sing yanthok chakigani hairi munalna makha tana haikibada COVID-19 pandemic po maiti ba pina naba aikoi khudingmakna laingang na piriba SOP singang na chaminanduna laina asidagi aikoi khudingmak kanminasi haina mayam da apil tarakli Sekmaizing Kunau Youth Progressive Organization SKYPO Club na Konba area da club asin ngamjaba nongmoda changdraba yadraba polam kaya miyam da yanthokra hairi Sekmaizing Kunau gi club na khoi gi COVID-19 gi waraba matam sida cha na thangna na ba thau andagi injang na pi khala ge lambagi dama Sekmaizing Kunau gi club khoi na thaga chaba phongtok jari Group Center CRPF Langzing ke Deputy Commandant Nansreta Giliching Makada CRPF Personal Singna Hauzik Miyam na mayuk nariba COVID-19 ge second wave ke chaiteng asigi yengtuna ngase Langzing ge Hope Home Children da nongmoda changdraba yadaba polam sing mateng pangkrei Kaupum Battalion Assam Rifles nangarang lin na chikpadagi awaba tarba nupi ama kankrei nupi adu hoinu mapuraiba tonthong Laibom Kunau village tagini hairi Maki yet thangba khongya da linna chikpadagi battalion headquarters en Kunauda pokhat khibani hairi Jananeta Iravat ki tung ilamba CPIM gi luchingba ningthau khongjam rashi ngasi laikidre makna laikidabada party asina awabu fungdorakle comrade ningthau khongjam rashi masagi chahi marifutaruk sukre rashi ase angang oiringaida Jananeta Iravat ki krishak sabagi andalanda sarugya ki luchingba mane Mangasi COVID-19 amara moiduna Regional Institute of Medical Sciences RIMS laikidabani haina CPIM gi cherolaman hairi Ngarang chaichat numidang wairam manga rom tabada chingyang amba saruk lambi asukpa lambi amada laibak thiba accident amada People's Revolutionary Party of Kanglai Park Pripak ki acting chairman gi thaudang pubiriba Khumuzam Ratan Elias Sathe Elias Hira Elias Awangbo Maitei chahi 59 Sengzamai Chingamaka Sorokaibam Lekai Organization Secretary Mayengbam Joy Chan Elias Joy Luwang Elias Chamba
Elias Michael Singzamai Mayengam Laikai Amadi GSO1 RK Ramananda Elias Basan Elias Rosa Sagolban Bizoy Govindana Laikidabada Pripak Amasong Masigi Lanmi Sanglop Red Army na Thamoy Sokna Nuaitaba Fondorokle Loba Sinangasi Tadoropa press release Amana Hai Laikidraba acting chairman Sathe Kumsing Lising Amaga Chamapan Marifuni Thoige March Tadage Pripak Yorake Lising Amaga Chamapan Maudrama Thoida Valley Commander Oiduna Ningtam Yawolge Achobo Togdang Loba Horake Kumsing Lising Anitara Thoida General Secretary Gitogdang Loduna Korkom Yare Pamihur Orake Lising Anitara Marigi November Dagi acting chairman Gi Fam Putuna Party Ki Hena Chauba Maruiba Togdang Lorake Lising Anitara Nipan June Dagi Luchingba Sigi Aruiba Miko Fauba Korkom Gi Treasurer Gitogdang Pubirame Laikidraba Organization Secretary Michael Luang Kumsing Lising Magachamapan Maudramari July Thadage Party the Yorake Lisingani Mari Dagi Lisingani Taramatoi Fauba Finance Coordinator Amagi Taudang Lorake Lisingani Taramatoi June Thadagi Punsiga Ribamiko Fauba Organization Secretary Gitau Purambagaluna Korkom Gi Subcommittee Amawariba Home Committee Gi Arepamihur Oiramke Laikidraba GSO1 RK Roja Lising Magachamapan Maudra July da Party the Yorake Lisingan Mari October Dagi Lisingani Taramatoi March Fauba Imphal West ki Finance Commander Oiduna Finance Kamari Lenaba Hiram Kayada Taudang Loram K Lisingani Taramari November Dagi Punsiki Roibamiko Fauba GSO1 gi Taudang Loram K Athobahu Masina Manung Matam Chadana Laikitaba se Lup ki Achowa Mangzaba Moi Hore Luinana Party ki Mensin Mangam Laruidaba Achoba Hoba Malehoragani Hari Korkom gi member People's Revolutionary Party of Kanglai Park Pripaki acting chairman gi Thodam Pobiramba Khomuzam Ratan Elias Sathi Elias Hira Elias Awangba Maitei Chahi Yankai Nipan Sengjamai Chingamaka Sorokai Bam Laikai Organization Mayengbam Joy Chan Elias Joy Luwang Elias Chamba Elias Michael Sengjamai Mayengbam Laikai Amade GSO1 RK Ramananda Elias Basan Elias Rosa Sagolban Bijoy Govindana Ngarang lambi ki accident amada manung matam chadana laikidaba sida Iramdam Manipur gi ningtam lantheng changsin minariba yawolup singya punba Korkom na yawol gi kaikum na bucha bagalunana revolutionary salute pizari haina Korkom gi publicity committee na thadorpa cherol man haidi Paugi martha na tema bregam tang lawminase COVID-19 pandemic ki kallaba safuna school college coaching center chingbasing thonglona khrabasu isa gi yumda ningthijana tamba yaraba ahanbagi oina class 12 chemistry subject ki takpi tambi bagi lamda sangne experience leiraba oza sona mani na puthokpi be application ngasima Google Play Store da changbiduna download tobi sonamani e-classes kainom thakse battery down hoire Wow Laduje hauni hey Care sa sadoiba Wabagi ne ni si tha isi Athum chaninga de athum chawda Hakchang kangkhanaba amadi hydration gi damak de balance thakpiu adongi drink ta chini chamus manga yawi rebalance study chada kunthani pan hanthai vitamin C amadi thum yawbuna pangal pi Horen gi sakte khoi de sar si ko Oi athum bagi namada nangi drink to puthorakani ko Break matu namakada ba pobizare COVID-19 ke lantheng asida frontline warrior oina ayuk nungthel numidang kaidana mayong yariba police department amyam gidama tawriba thabak sing asibo sakhang biboina ngase wangkai BJP mandal gi karyakata singna Porompar police station da chana thang polam sing mark samadi hand sanitizer kaya tengmang pikre tengmang khusina bagya chamba thoramadu gamari lenana wangkai BJP mandal gi general secretary ningthauzam ramani na haikibada housing mayam na mayuk ngariba COVID-19 pandemic manung asida SDPO Porompar and Suraj Porompar police station ke OC M Binod Kumar amadi station asige personal kayana lauriba thaudang kaya sibu singthaduna wangkai BJP mandal gi karyakata singna achambate mangi polam singa se pijabani haina phongdoke ngasi si akhoi Imphal Porompar police station da akhoi wangkai mandal na lakjadana SDPO sar OC sar loina na akhoi na ngamjaba khara akhoi handaki epidemic sida akhoi police Porompar police station na lobby di bedai ta sida peladana akoi na ngamjaba kara akoi ge sada chinaba lakjabani BJP gi sevahi sangathan program gi makha chathar poina ngasiso frontline warrior amoina thabak tawriba pauche ichel express ki senior journalist wangkem lokoi maitai apokpa handak covid namara moiraga laikitaba W bokolai sing laifam langzing achawa makha laikai gi imung yauna covid na nabadagi home isolation da leiba imung mapanda
MP Dr. Rajkumar Ranjan Singh na Chengbek ama, P. Somorjit Singh, State Secretary, VJP, PH Foni Meitei, President, VJP, Imphal District amade, L. Japan Singh Media Department in charge, VJP na chatuna, angamba selgi mating pangkray. COVID-19 amara moiduna Thongzu Kendra containment zone lauthokraba mafam sing maruaina Uchekon, Khongman, Thongzu Part 1 amasung 2, Base Khongamade Singsamai Khetri Laikai ge mungsingda Presojit Sanglak Pamamade, COVID-19 warrior team na sinduna, Janathan number polam singyauna, Oxygen ki mathau taba imung dasu oxygen amade, ambulance ki service fangan kray. Tengbang piba duga mari lenana, containment zone da ladiba, miyoi singna, Tangai Fadana ingada ban niti niyam sing, nak na chalabasu, Jan nabasu miyam dapil tauki. Imphal Cycle Rota Laiba Sambai Youth Club na Konba Jagada Miyoi Maudra Taruk positive hoiduna containment zone manungda leiriba yumthong marifumuk awaba taduna leiri masida Sambai deki kilometer mangarom changnaga leiba mapau jingso haina khangnaba khulasina chingmi tamiyama tani haiba ki wakhalonda khuladu da fangba polam sing puraktuna mateng pangkre mapau jingso gi khonja singbu Sambai Youth Club ki maikai degi thagatpa madi tawbimol khambu chari hari Sena Youth Trust SYT amasung Sena Athletic Organization SAO Kakching YD Senapati Lekaina Lekai asida laiba nongmagi chara tanduna chazaba imung nifu containment zone da laiba yumthong tara amasung COVID narba home isolation da laiba MSTB Kakching ki paumi amada manamasing yansang na PM di thumna chingmate mangpi kre SYT amasung SAO gi thomi singna koina chatuna tengbang yengthokpa aduga mari lenana SYT ki secretary Gyanan Naurem hai COVID-19 any super wave thengna ba lengang na thabak thoram kaya locally lengang na lamdam asida curfew thamjin khibana maramoiduna nomagi suraga chajaramba imung kaya achoba chaitheng nangle lengang na chana na ba cheng ahong mamal amasung lemna cheng pirabasu chana na ba yengsang napi thau thum nomuda changdraba yadraba polam kaya amadi leiba mathau tarakle asigumba kaya se leina na bahona bada imung kaya de sendoi kabida sel puba fawayong nare Asigumba kaya si ururaga mating khara pangjabani hari Bisnupur Kendra da mire poinda bathaurang toriba Manipur ke Chief Secretary Lourembam Oinam Nabakishwar ge mideng makhada Kendra si ki tongan ba containment zone lauthokraba mafam singda tengbang pibi ki saruka moina Nakseso Bisnupur Ward number 6 7 9 10 Posangba mamadi ningthau khong Ward number 3 2 7 10 4 5 ta tengbangi polam singen thokre Tengbang piba ka mari lenana on Nabakishwar na phongdo kibada containment zone da laiba miyoi singna warba suwana matam khara yumda lengdana leiduna Corona maithiba pibada thodang lominasi makata na miyang yawabada mateng pangkhigani haiki ida leiriba mayam singsi yamna thuna ana basidagi covid asidagi phaba hoisunu aduga matungda su ekoina angam angamba atum mateng pangjagani mayam leiga volunteer singa khona biriba aduga Manipur gi health department gi missing police mayam rasu yamna thawai yoba dedicated oiba adu yauduna mayam singsigi yengsen biri okoi puno opuse hanga tagasari Maira Paibi Welfare Association Kanglai Park Mepwake Matam Sangna General Secretary ki thaupu birambe Tombram Premlata Maglang Mayai Lekaina Me Kunmarida COVID-19 maramoiduna khangaudana lekidabada Poirei Leimaro Maira Paibi apunba Manipur Amuko Amawa amadi COH charna awaba phongtorokle Amuko ge President PH Nandolubang Poirei Leimaro Maira Paibi ge President L Memchobi Amawa ge General Secretary Khetumahim Sujata amadi KOHR ge Publicity Secretary G Dayanandana punna thadorokpa cherolamada Tombram Premlata miyam gi thabak thoramda thawai yauna sarukya ki bilu chingbi mane magna manung matam chadan laikidaba sina laibak yaifana bachang silakpa thabak singda kharamakhay dewat poiragane magna laikidaba sida waba phongdok poina club singa sigilu chingbu singna COVID-19 ge SOP ngana minute ani tumina lepke lehoriba imung manu mari mata marumapang singya wabada thamoi singa sarukya jari hari COVID-19 ki kudong thibada ki ngak thoknaba Chalau Youth Club amade lamlai mapari thogalupna khusamnaduna Chalau gi akoibada sodium hypochlorite kapthokraina Chalau Youth Club na thadorpa cherol manhairi thoramadu mari lenana lamlai mapari thogalup ki secretary El Bobishana na hai malem pumbada ki ba fangna sandorakli ba COVID-19 laichara sigi chaitheng mipum khuding na fangminare Chalau khulda positive oiba yawrak padagi mapam khara containment zone lauthoptuna leire
Chalau Club na hairakpadagi chalau gi akoibada sodium hypochlorite kapthokpagi thoram ase pangthokpane akiba fangna laichara sedagi ngakthoknaba miyamna SOP soidana ngapiyu hainasu mangna appeal tawki Saknairaba dramatist director playwright Saisakloi Ilangbam Joy Chandrana chahi ahal oirapadagi masagyana bamana me kunmari da laikidabada Critics Forum Manipur na awabu phongdorokle Forum asagi General Secretary na thadorokpa cherolamana hai Forum asagi President Dr. Lamabam Gozendrona luchingduna Forum gi members singna minute ani tumina leptuna awabu phongba mifama mapangthokuna laikidabagi thawaina mapugi leikonda ingna chikna pothabina bathonike Leibaga sigi theater da Manipur bohan boina masak taki bamasong folk category da ahan bamana fanglakibadu artist asigi saruk chawna yaure asigumba artist asina mangki bahaibasi Manipur gi oina chawna mangzaba mane hari COVID-19 yani suba safu amuk lakpa sida laingang lan thengna na papai kalakpa thorang sing saruk amoina kombi kendra ge oina su tongan tongan mamafam singda lainga kya ya ba yauraga chalai riba Community Home Isolation Center amadi Kendra sige tongan tongan mamafam da leiba club amadi organization singna lanai oina chalaiba Community Home Isolation Center sing VJP Manipur Pradesh ki President in charge oina thau puriba Usam Deben amadi VJP Manipur Pradesh ki General Secretary Organization P Premananda Maitai naluchingduna nasiyang sinkrai Wangu Sabal Primary School Wangu Makhalaikai Wangu Sandel Wangu Higher Secondary School Progressive United Youth Association Office Wangu Salungkong Wangu Halop Model Club Wangu Amsung Ithai Bazar Mamang Mandopta Ithai Youth Club na hangliba Community Isolation Center sing Yengsen K Yengsen Khengchut adu da ex-minister and Mangi Wangu Borayangbi Jila Parisat ke member M Projen VJP Kumbi Mandal ke president S Angausana Wangu Terakong Gram Panchayat ke pradhan P Baleshwar VJP Bishnupur District Committee ke Vice President Sanjoy Hantem VJP Kumbi Mandal ke Hanagi General Secretary Tomba Soibam Amade VJP ke Karyakata Kaya Susaru ke Ngasigi Khongcharat da VJP Manipur Pradesh ki Maikai degi hand sanitizer amade face mask na chingba sing pe ki loina isolation center da lariba miyoi sing da puning thogat puwa fam kaya sutham ke ex minister and Mangi Singh na ngase VJP na luchingba sing na kendra se lakpiduna kendra se isolation center sing da changduna yengsibi ba se kidamak Manipur lenga ki luchingba enviren lapiriba president in charge samari general secretary buthaga phongdo ke yengseng khongchara du mari lena you devan na hai COVID-19 की लाइचर से नमर मोइदुना आइसोलेशन सेंटर दा लाइबिरी बसिंग दमाग मणिपुर के सीएम की मीटिंग मखादा मतेंग कया पांगदुना लागले केंद्र से आइसोलेशन सेंटर सिंगदा लेबा मियोइ सिंगया वाना पालेरबसु बीजेपी मणिपुर प्रदेश की माइकै दिगे अंगम मतेंग तौजगनी हैना थाजब पिखि ngase tel phone ki ba pauche singda kari kari maru ba pau yaw ki ba habadu myam puna khamina se Leipa ki Mairam Chief Minister na chingi district sing chatuna COVID na naraba miyoi singi fibam ging sinduna laingang na chawba thodang log na bohona kabu thagam phundok na klei kanagi order no khangdana malpura ko gari sing barak tungda paltai tawbagi lupa lising taruk lauri kairau da famung chani leiba COVID care center CM na hayeng hangdo ko dore awang sekmai da miyoi chani rom positive oire miyoi manga laikidre community home isolation hangdok tabadagi awaba mayok nare tang la pao COVID positive oiba drug user mamangkre positive oibi nupi machama jenim se laikidre aran bamongda patadar singi lam lausinaba honarapa yaninde patadar containment zone singda tengbang bagi polam sing khosina kre pau jail au ki bapung kunmari da miyoi lak ahum lising kuntarok chanipan ga yang di charge to kre India da fibam fagalak pagi chang cha da mari funipan 10 ahum yau kre miyoi bagi mamal yamnubo punsi COVID tagi ngakong nama vaccine kapukse MP Ranjan community home isolation center hangdok tabana sekmai gi miyam awaba mayok nare ibomcha chalau khulya koibada sodium hypochlorite kapukre salai cha mapau chahi tare ki nupi ma cha ma COVID-19 asire chama kontra suba pokrambam kajau ning sing tharam pangthokre CCC Imphal West RD wing dagi miyoi mamangkre Loisilakpada maroi pawm kanna Manipur da hau ki bapung kunmari da record oina miyoi chanipan ga kunmari nauno COVID-19 positive oire Imphal West district ta laichara sige fibam losilakle
Dr. R.K. Ranjana Langtabal Kendra gi COVID thengnari ba lai kai gi klakta mateng pangkre COVID vaccine kapliba mafam singi fibam suing singki Imphal West Kyadi Wing Lamphel da hangba COVID care center dagi ngasi ayuk chen kiba COVID-19 positive oiba miyoy ama thiba khangdan lady amade Jeliarong na kundaba mafam singda kunai gi mayokta thabak tawba mi bong khudima maru fangna manghan gani haina JUF na haidi Assam Rifles na kulay fakat kray ngasi gawin na di matang asida Manipuri Paulo Shinjare pau mi eng tabiri ba mayam punmapu ASHAPRIYA namu kana kurumsari